CM Biren Union Home Minister Amit Shah ga unakhre Irang laksinnaba center gisu maru oiba warep sing lawba leire N Biren Chief Minister Nongthomba Biren ngasi Union Home Minister Amit Shah ga unaduna Manipur du oiriba phibam asigi matangda kupna khanakhre hairi loinana Irang si laksinnaba center gisu maru oiba warep sing lawba leire haina Manipur gi Chief Minister N Biren phongdorakli Chief Minister na mahaki ex thadorok cherol amada Union Home Minister Amit Shah ga ngasi mahaki official residence ta unaduna Manipur du oirigli phibam masigi matangda yamna kupna khanaki Union Home Minister unaba aduda Manipur da mamang chahi me ohumdagi tholugli beirang asigi political solution ama puraknabagi matangda yamna hakchinna khanaki unaba aduda Union Home Minister Amit Shah na center na Manipur gi irang asi hakchinna laure amadi kupna yengsili haibaga loinana Manipur gi irang asigi matangda center gi su maru oiba warep sing lawba leire athuba matamda irang asi laksinnaba thabak lokalagani haibagi thajaba pirakhi haina Chief Minister N Biren na phongdorakli Panba yabadi Union Home Minister Amit Shah na kaurukpadagi Chief Minister N Biren ngarang nungthil Delhi gi damag Imphal thadokibani Amaromda Chief Minister ngasi numidang Imphal da thoklaklaba yai hairi